ngasi phone ki ba tuan tuan ma che phone sing digi maru eba pausung khongka charga ma'am da share tawjagi ahan bada laikat nariba motilan da sel gi tengbang pikre lambi gi khudong thiba thodo amadagi hospital layeng duna laidiba ISTB network ki executive member oiramba khaidem motilal gi layeng da mating oina ba sel gi mating pikre thasi gi tara da lambi gi khudong thiba thodo amada sok padagi hauji palace compound laiba advanced hospital layeng liba khaidem motilal gi imungda ISTB network की president Guru Mayum Shyam Sharma secretary general ejat Momo Sharma amadi news producer BK Maitai na layeng da mating oina basel kusina kre ISTB network secretary general ejat Momo Sharma na haikibada executive member oibiramba KH Motilal athubo matamda haksang phibam phagalak naba ISTB network ki maike digi thauni jari ISTB gi laidiba LCO singi tangai phadaba ana layeng dasu ISTB network na angam mating pangani haikhen su boxi isna makhata na phongdorakli makhasa tharak poina topa pawa manamu December 23 written test pangtholagani mamang saigi taraga mangada thokiba notification amagi matung ina Directorate of Economics and Statistics Manipur gi primary investigator lower division clerk LDC amasum driver direct recruitment appointment gidama written test taunana ba thokibadu thasigi kungatreta pangtholagini han economics and statistics director paizona kamaina kuyek piduna thadorpa sirol amana phongdorakli written test tawgadaba mafam amasum matam adu athuba matamda khangalagani haina sirol asina makha tahana khangalakli haina su boxisna makha tari makhasa tharakpoina mapalam gi oiba yamna ngakningai oiriba pawamana Kanpur the army officer amana Russian tourist ejat mangalamlaga lotkhre Russia dagi lam koiba lakiba tourist matai manau amagi khangna sanaba marup suoiba Karnal Neeraj Gelot koba India masa amana matai manau asibu nungdangi saklen chamina si haiduna maki official residence sakauraba matungda Russian Nupi adubu yu pithak laga ejat mangan bikre hairi tabada thamoi sokningai oiraba tangna thopa thaudo adugi matangda victim oihorabi Russian Nupi aduna police station marik chumba statement pikre saliba December 10 gi numidangda thokiba thaudo adugi matangda Russian Nupi aduna pikiba statement kanta police station da thasiki taraga nithoida CRPC gi section samaga hompu mathoi gi makhada record tawkhi mara lairabu officer adu faganaba police authority na akanwa thi homba gi thaba sathaba hokre su haiki Kanpur gi additional SP oiriba Nikhil Pathap na phongdokkibagi matung ina victim oherobi mapuroi besu lairabi nupi adu Kanpur district hospital da medical examination taunabagi damak thakre thaudo asida senariba Karnal Neeraj Gelot koba miyoesia thuba matamna fagatnaba thorang tauri haina su phongdokhi haukiba numit ini asida police na mahakpu fagatnaba yamna kana hotnarabasu mai pakpa ngamdana lairi accused asigi mobile phone na contact tawrubada ring salabasu pakhom amata pirakti hairi police amasum surveillance team na haujuk phawbudi makpu chapsana khungul liba ngamdana lairakli hairi misam ama oiriba Russian Nupi adugi mapuroibana thaudo adugi matangda Kanda police station thasigi taragan thuda wakat ama langkhalakibani maki wakat aduda Karnal Neeraj Gelot koba mahaki marup aduna mahak amasu mahaki loina bibu sakauraba matungda mayai kaba yu makhal ama pithakduna gyan manghalaba matungda khudong saba lauduna mahaki nupibu ejat mangankibani haiki yu adu thakluraba matungda Russian nupa adu gyan mangki madugi khudong saba lauduna Gelot na nupi adu atopa kamara pusilaga ejat mangan bikibani haidi hainasu boxisna makhatana phongdorokli makhasa tharak point atopa maruiba paukhra namu India gi awang thangba sarukta ka hena ingli leba asigi weather agency ama oiriba Indian Meteorological Department IMD na thadorakhiba khwaidigi nabu report ki matung ina India gi awang nungsu maikaida lairiba ayamba mafam singda lakliba numit humni marini asidasu makhata na yamna ingbadagi hauraga mausaga manadaba mongda ka hena ingbagi phibam ama mayokna khigani haina phongdokre India gi mayai thangba amasum awang nongpoki state singdasu hauzik ka hena ingbagi phibam mayoknari minimum temperature asi makhata na lakliba numit kharani sidasu ahongba laikhiroi haina phongdorakli lakadoriba numit mangani phawbugi manungda lamdam sing asida degree Celsius anidagi mari phawbugi sangda makhathana hanthaраktuna
sathina ingbagi phibam miyamna mayoknaragani hainasu sengdorakli ILD gi report matung inna leba asigi awang thangba saruk singda sathina ayingba phibam mayoknaduna untabagi sangsu hengalakli Jammu and Kashmir amasum Himachal Pradesh ki mafam ayamada sub-zero temperature mayoknari masina maram oiduna laisil su yamna kungna thari Delhi amasum Madhya Pradesh ki miyamna yumdagi mapal thoknaba ngamdri haidi hanasu pauksisna makhatana phongdoragli miyam sumamangni khoi Manipur sung si numit humni mari ni sigi mamangda laisil hanaga manadaba mongda taba se khoi myamakna thengnaraba wafam amasu oiri ingmujo hanadagi yamna ingsilakpa mawong ama thengnari myam makha chatharak point atopa maroiba pawkhra namo atopa paw manamo tolopi debagi irang marakta iPhone lising kya huran khre Taiwan na base tauba iPhone saba Wistron company gi employee singna tolop kamari lainana sangchilakpa khongjang manungda Karnataka gi Nasarpura da leiba company asigi iPhone lising kaya marum huran khre hairi company asigi employee singda pigani haina mathak thongba official singna thajaba pigrabasung asi phawba thabak to on thoraktre haina pendaba phongdok tuna employee singna khongjang sathakiba sairakta yamlaba iPhone sing adu huran kibani hairi khwaidigi noba pawgi matung ina mangkraba iPhone mayam adugi apunba sale gi value asi crore samriga kunthraga tere rom oigani hairi khoisaunaraba employee sing aduna office ki polam kya thugai kibagi sairakta iPhone sing adu huran kibani hairi hanasu pauksi isna makhatana phongdorakli loisilak poina atopa paw manamu khulai paibe singna Nigeria gi Katasina da school mahairoi sa kya phaduna pukrei khulai paibe miyoi singna Nigeria gi awanung sup thangba Katasina state leiba secondary school amadigi mahairoi nupa masa sa kya phaduna pukre agang singadugi mama mapa singna masa singadu bukanbinaba authorities ta haijaduna school aduda thomjilakre Nigeria gi president Muhammadu Buhari gi wangang loi amana ngarang numidang phongdokibada nupa masa ngaktigi government Science School amadigi mahairoi sing adubu phakiba geng aduga army ga numai kapna ki haiki adubu makhoi gi masa sing aduda kari thokrabage haibadu makhoina amata takhitre haina mama mapa sing aduda ngarang phongdokhi Kankara dagi khada kilometer samga kun lapa city Garia dagi Abu Bakar Lawar kauba amana phakiba angang sing adugi marakta maki masanupa ohum gi manungda ani yakure haiki maki mangkiba masanupa singi manungdagi ama oiriba masagi sei 13 suraba Buhari adu laiba asigi president Muhammadu Buhari gi maming lauduna thonkibani masagi sei 13 suraba anasu mangkhre school principal aduna mama mapa sing aduda lai khurumna bahaijakhi president gi office na wathok adugi matangda wa ngangu yakide masum wahang sing adu police ta refer tawkhi paw hangnaba hotnabada military amasum police na su pahumpirakide paw gi agency Reuters na thengnakiba nupa masa kharana makoidi nongmai paibe sing aduna purakpa forest adudagi nanthorakpani haiki adubu phaduna hujik miyoi kya lehoribage natraga kangbu aduna pamlibadu karino haiba mek singna khangdri bandit sing hainariba khulai paibe gang singna sathabe attack sing awanongsu thangba Nigeria gi mafam punamakta toina thue group aduna ransom gi damak misamda attack tawi makoi buhurali natraga na fai security amasum civilian target singde attack tawba Islamic militant singsu laibak asigi awang nongpok thangba sarukta yamna lei Africa gi khwaidigi masing yamba laibak Nigeria da phibam sokchilaba security gi phibam asida sawba hengalakre haukiba thada Islamist military singna awang nongpok thangba Borno state ta manga kakthatlaga yauna laumi kayamarum hatkre haina spokesman makatana phongdoraglen thank you